kuki sin kangbu se akoina kano hariba chin kuki narco terrorist and haribasi moya sawini moya sawisi kaino the pi the yada na masi hairabani adu masida akoigi ethnicity akoigi ethnic tribe aman natte habisi ta seng na hoji ojaimuna putho ibisi su atopo scholars in putho konta su kari gumba jaga amata the anywhere in the history of Manipur phangoi moisi aduna makoigi oiba akoina ahan madamda NSN na pukhalakpa NSN IM na hoji cases ꯄꯥꯏꯒꯤ ꯃꯇꯥꯡꯗ ꯇꯧꯔꯛꯄ ꯃꯇꯝꯗꯨꯗ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯁꯥꯒꯠꯂꯀꯥꯟꯗ ꯃꯣꯏꯒꯤ ꯑꯣꯏꯕ ꯁꯥꯎꯊꯔꯟ ꯅꯥꯒꯥꯂꯦꯟ ꯑꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯒ꯭ꯔꯦꯇꯔ ꯅꯥꯒꯥꯂꯦꯟ ꯑꯗꯨ ꯑꯗꯥ ꯇꯧꯅꯦꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯣꯏꯒꯤ ꯀꯟꯀꯣꯛꯇꯦꯠ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯁꯥꯒꯠꯂꯦꯅ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯕ꯭ꯂꯦꯝ ꯇꯧꯕ ꯑꯗꯨ ꯃꯁꯤ ꯇꯧꯐꯝ ꯊꯣꯛꯇꯦꯅ ꯌꯥꯝ ꯀꯟꯅ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯥꯒꯥꯁꯤꯡꯒꯤ ꯀꯩꯅꯣꯁꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗꯤ ꯍꯧꯖꯤꯛ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯃꯤꯅꯤꯃꯥꯏꯖ ꯇꯧꯈ꯭ꯔꯦ ꯃꯣꯏꯁꯤꯅ ꯀꯨꯀꯤꯅ ꯇꯥꯜꯂꯛꯏꯕꯁꯤꯒ ꯌꯦꯡꯉꯨꯔꯒꯗꯤ ꯃꯈꯣꯏꯅ ꯏꯊꯅꯤꯁꯤꯇꯤ ꯑꯃ ꯆꯥꯎꯅ ꯀ꯭ꯂꯦꯝ ꯇꯧꯔꯀꯥꯟꯗ ꯏꯚꯟ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯃꯇ ꯉꯥꯏꯔꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯐꯥꯎꯕꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯥꯅ ꯕꯤꯔꯦꯟꯅ ꯑꯣꯏꯔꯤꯈꯩꯗꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯔꯣꯏ ꯀꯥꯏꯅ ꯃꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯁꯥꯅ ꯄꯣꯡ ꯁꯥꯅ ꯉꯥꯡꯉꯤꯁꯦ ꯃꯁꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯃꯣꯀꯔꯤ ꯑꯣꯏꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯨꯀꯤꯁꯤꯡ ꯑꯁꯤꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯃꯈꯣꯏꯅ ꯂꯩꯔꯨꯕ ꯖꯒꯥꯁꯤꯗ ꯃꯈꯣꯏꯒꯤ ꯈꯨꯟꯗꯥ ꯂꯩꯇꯥꯗꯅ ꯂꯩꯅꯅꯕꯒꯤ ꯀꯩꯗꯧꯅꯕꯒꯤ ꯁꯤꯒꯤ ꯌꯥꯝꯅ ꯍꯩꯕ ꯑꯗꯨꯒ ꯃꯥꯏꯒ꯭ꯔꯦꯇꯔꯤ ꯑꯣꯏꯕ ꯃꯣꯏꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯇ꯭ꯔꯥꯏꯕ ꯑꯃꯅꯤ ꯑꯗꯨꯅ ngarang nahandasu kana toiduni akhui karbi anglongda kuki khar changae ado moina hojigi haibu lamjida tasalaga moi khun semna honare mase koi thingadamni kaina hairije masini ado sumain tawduna akhoina alert oi hogdabadagi akhoina puk phabadagi haibu singsi kuki sing sum chawkhat kibani ado nathai go ojan onina thamiba wafamdu yam chumba wafamni adagi akhoi kanona akhoi athobuna thamgriba wafam adi punamakse nasai gi UN gi forum jina thamiba मखोइना करिगुम्बा यामना फजना थावा यावना ताबिरगदि यामना अखोइगी फगनिंगाइ दि लैबनि अदुबु हाइरिबा कनोसिंसिना चिरोन खारोन तौबा मोइना ब्लब तौबा मोगी कनकोक्टेड हिस्ट्री मयाम अमा अदु ngarang da semokpa history mayam sina tawrakanda mokhoigi oiba jalengam da yauba kano do mokhoigi oiba kano ma route map ama pigrabani mogi chahi kuntra gi mamang dagi haibasi plan tawna lakrabani ando koki gi levan sramam semgani kaina haiji ngasagi yamna kana tawba sanadraba prithvi de sanadraba aduma theory amada base tawrkan moina levan sramam semgani kaina haiji ngasagi christian gi oiba yamna independent country ama semgani haibagi wakhal je sagalakpani aduna masidi tasengna masi yam laibak thibani masida sigi marak saisida अखोइना कुकी सिंग सिबु चिन कुकी सिंग सिबु अखोगी इतनी ट्राइब सिंग की मनुंगदा लौथोकदबनी मोगी शेड्यूल ट्राइब लिस्ट यावरिसे लौथोकदबनी खोकदबनी ना हाई लेरक सैसिदा अखोइना मोइना इतनो सेंट्रिक ओबो होमलैंड अमा डिमांड तौरे खोले काइना हाइबसे मसिदी ओइरोसु मोइ खांगनी अदुगो ओइसु सुंग ओइरो ओइरो बोबा फम सैसिदा मोइना अरेमबदा मियामदा खनाबा हौबा अदुगा कन तौबा की वफमदनी अदुना सिदैसिदा kanona ngasagi kanoda UN pukhaliba nonina pukhaliba adage khogi kanona athobuna pukhaliba waham singsi phajana munna tabiragadi makhona tabiragadi haiba manipuri crisis se origin of crisis se karai dagi no habse chap chana hoji khaiba third May dagi horibaje karida gi horkono habse adum tasena khangani yam phajana description se pirabani adu sumaina tawrakanda laiba singsi akogi national media na lana salamado lana salamado hoji khara makhai di sum thore ar khara makhai sum thoga ju ta sengna hairagadi India government gi mayon sina maram moidana hoji gi haiba ta sengna moiku mokhogi oiba yamna akoina ganogi Manipur as a whole yengbugi gano seida akoigi mitei singna ngasi phawbada phana kana naga ga sauna phawbada sokol naga na haiba kangbu singsigadi akoigi oiba origin history mayam ma culture da karida leiba mayam ma ojai mon su thambigi bjoko adugmo mayam si leibaduna ngasi phawbada akoina haukiba 2001 ge 18 June da kana amtagi haidi sokol naga amatagi mogi matu nam soki dev ado handaki sida su adugi film sida haifet hauraka na masilo singidai na khodi aham khalambane ba suk sauba kanoma crisis ama thokane habse thoron khaludabni adubu mokhogi oiba kuki gi chin kuki singi aggression amo oibisina foreign kano singda foreign hand yaudna mogi kano singda
foreign-gi kanosingjina terrorist-singjina yam chauna mateng pangpasina maram oidana si yaukibaneba aduna masida aikoina hainingbasi India government si aikoi punna thengnagadabada hojikti akoi CSO singna adagi well wisher singna akoigi kanosingna mayamsina people thengnaga leire hoji akoi people thengnaga leire government na yamna mangjin thana phajana mathona phudokta thengnagadaba sa masi akoina phana kana illagasu yam sathina mokhoji tumna leigre aduna government gi maigei dagi hariba leiba 60 MLA manungda mokogi tara leijagrasu 50 MLA sina irrespective of kanogi akoigi opposition ruling khaidana masi chana masi si thengna boidi haiba India government se khar makai wakal tahanba yabato masi gi thauna si phudoraktaba aduna ruling na maruina paibam thokpa tabum thokpa singse tawraktaba sina maram oirakanda akoi people gi demand si India government na khangdaba dongna khangjanna dana leiba ngasai mangda su pankre home ministry na kairaga na haigra ne masi foreign aggression ni aduga foreign national sing na masi khuting lagba gi ne dunia se adum hanjan jana haigra pawda narrative se amno na ammo haiba khar leraga ammo haiba election mamangdana ammo haiba adu leibduna mayamsi yam penadaba se adum leibneba gaga si swaida kagana so jikana pukhaliba 11 shram ge ofam se cookie 11 shram ma ngasai gi transnational have tare hoji manipur da cookie le nama seme ge ofam na tabada ai manipur yawarga bangladesh yawarga then myanmar hariba ekoi gi india ge saruk sing masi yawarga tongan tongan ba laipa ohum sida ekoi gi Christian nation nama semlokpagi mangla nama lei masida ekoi United States ki khut yawi gan haibagi hanagi outgoing Prime Minister of Bangladesh Sheikh Hasina na ekoi thamgiba white man theory gi wafam amkhak lei base sigi wafam siga mari leina ozan nonina masigi wafam si madubak haida white man theory du magti pandraga so haiba mafam ahum jidi palle Manipur Bangladesh amazung Myanmar e mafam jide ki cap out orakanda cookie 11 shram ama semgani habagi wafam semadi palle masi kaka international issue amadi manipuri conflict se hoji oiraga leirabani matang sida United Nations gi floor da masi gi wafam je puthokpa haibase kaimuk ya maru oina khandi masi yamna maru oibani first of all India na masi phaudri India gi pungning da hairi basigi foreign national singi aduga kano singi mokoina hairi foreign country ahum sigi pullaga se India gi dagi hairo adagi Bangladesh hairo Myanmar hairo hairi basigi question se miyam na siyong na nainara base ida India government na khangjan na dana laireba masi am laibuk thibane ba masi kaino da hana na mangjong na haukiba kano da Republic Day gi kano hong guest oina invite tawna ko Sheikh Hasina na adu su salam da hairama baneba hojik America na hairiba kano singsi dagi akoi Bangladesh dagi sarukhara adagi India dagi sarukhara alona na Myanmar gi sarukhara pulla kana mokona ko kano gi ama Christian nation na semna na bagi plan se tawrbani adu thangi sena mokogi se kano da akoi seaport da kano piwena mokogi oiba kano mo piwena haiba gi demand se lebani aina yadabani haina hairama baneba mangjong na advance na haigreba adu hairibasi makoina karamba yamna hidden agenda da Manipur dagi makoina kari oiba pami bano haibadudi akoi miyamna di khangba leire kaira na jo haigre aduga makoigi oiba demand do fulfill oidri haibana maram oidana ngasagi home minister na prime minister na ngasi bawda khangjan na dana leibane ba aduna India gi oiba chawba problem che India dagi chawba portion no phakta la kanda adagi Myanmar kandagi Bangladesh gi saruma phakta la kanda aduga Myanmar dagi porokpa mokhogi lamduga no Mizoram go pulla kanda hairibasigi cookie kano gi ma Christian nation na semgane na haiba wafam je masi ngasi bawda India na khangjan na dana leibase masi am laibak thibane India na kari masi khangna masi khangna sabchana masi pukhat patara di international issue am chawno wer kadoi ne international mukhan arena da haiba wafam je pukhalaga kan tor bodi hoi chumna gi Manipur da leiriba ethnic masen makhona di cookie ga agan mite ga khanabane na haiba chumdraba theory da base torakanda ngasi bawda India na khangjan da na leithoiba ada masi tasengbadi haiba international gi issue wer kadwa aduga India gi ina mangjar kani haiba se masi khangdaba dong India government aduna khangdaba dong leibasena karigumba khangpa matamdadi hojigi haise India gi amang base ma soina khangkineba ara khangna ba ma khudomi thina takadaba se akhoi miyam di haire hanjana jana laure seso gi maigei dagi
punamak thinna ta abase masi phawda mokoina kaimda na chungna laibasina di akoi laiba manipur government sina direct haktheng na rule tawriba manipur government sina mokoina india na haiba khudimok to yes yes haidana ji huzur na laibagi chanabi sina maram hoidana hairiba sigi kano se masi khanghandabani aduna akoi issue se masi issue ina international issue ina pukatba yabase ngasi phawda masi pukatabane na laweba okay ka proliferation of inter-ethnic tension tongan ethnic community leiba mayam sigi marakta yanadaba muknabagi potsi yam kana wangkhalakpa masigi wangkhalaiba potsi instrument amoina khulai amoina aikogi manipur leiba ethnic community mayam si exclusively tongan na segregate tongna bahaiba tare tongan na thugai le mongda sizinarapa instrument amani haidana palli ma wafamse isi yamna achauba argument amani habda yam chauba charge amani habda tare whoever masida consent odisi be it anybody habda tare kanano aduna tongana thangura kanda kako asagi proliferation of the inter-ethnic tension as an instrument to segregate the people exclusively on ethnic lines kari habini mase oza sumabne mase hoji laiba ethnic community laiba mayam singsa masida pkpu sauge chao hoji laiba magi liberation movement si tawra kanda moina tokai na taning magi tension si la habasi india government na khangmadagi adu mayam singsi manung si khwai dagi major oina moina magok sikpai na haiba si de kaino ida manipuri mitei singi oiba khogi sokol kanogi kangbu se khogi kano ihau toribase masi kamain tawna control tawgate kamain namthagate haiba wakhan se moina yam line ama khaluba mitei gi leiriba revolutionary movement sei sida yamna line na handaki ethnic crisis si hoji gi leiba kano chinku ki narco terrorism gi kano aggression se masi lehalaganda aduga aikhogi miyam sina masi aikhogi oiba ngakpi semina bakana amda leitabra masi akhogi damakta chongthokpirpa leitabra sokol noina solong noina tawribu movement sina kana ngakna no aikhoidi hoji sei sida kana amda upai leitabra leitana khoi myam se loina hat ka dorba adu siga dorba haibagi kana sima kholau suma lauhallakanda masigi pressure sina kallakanda haiba mayam singse akhogi leiba mitegi kana singsi loina muk thora kanda aduga thora kanda makhoina hojigi trap tawna bagi masi longum tanana bagi wakhanni yam samna hairabada yam sengna hairagadi ado hairiba si tawna bagi damakta ni akhogi 3rd May gi kana si issue ji hek hobaga masi hek broke out tawbaga ngasai akhogi sei sida leptan sum pusarak na army myam je 60,000 hena laigredana ko laigro matung sei sida kanai da posting pd kanai da kana tawri mokoi se kanai da yen thokdan thammigi hebse kana gumam da khangdi adu mayam na lawi hair basu yam laiba army sing du central army sing du na kana gi dam da lai no kana gi dam da kananam lai no mogi kai thammigi haiba mayam se mai magi position chana masi army sing je deploy tawra kana thora iba sing je guplau no upaga phage haibagi wakal khaluba adu masi fail oigre masi fail oigrabnina aikoin haijening ibadi state government gi yam chawba role am lai ribise kaina da state government su yes moisu law and order situation asidi control to go pambanina central government haibu sumboining na tawre tawde da haibadu plan ji fail oire gadi mokhoi gi strategy anobo mo honga kanda haibasi yadre adudi manipur da haiba kano si tawda di masi gi kano se masi gi tactics sina masi gi strategy sina haiba manipur da shu obi yaroi habji khangagadi madu change tawrakanda kano ma tawgadam neba madu tahodabadagi ngasi sum prolong oidana ngasi kano ma sahi amaga tha manga tro hena sangdor isi masidagi neba aduna masida pendaba mayam se kai de la ken haimadamda akhi manipur gi Laiba geographical areas na yam chawba se atopa country singi laiba Soviet Union gi republic mayam ma chongtho kan republic tara manga hena 1991 da pigiba ko madam da nangi ning tamjor na pigiba adagi ngasai gi ozai mon so pangiba Slovakia adagi Czech abama adagi Slavia gumba khaidokiba mayam ma adagi Lenin gi madam da su Norway Poland and Finland ka si khaidokna pigiba mokoi di na country to solve ni na saw marak to de masi matang se kanam na hai me koi yamung Rajendra RK Rajendra na yam toina haiba malai
Assamgumba achouba state amadadi kano forest land ma'am ama leiba aduga yamna lamne ma'am ama leiba dui maraktagidi chaurba samududagi pawnam khol lokthopudi kaisu khangwai aduga manipur go pikhra kang muk chawba sidagi madui pawnam piyoin haitadi huji chinkuki gi lamje sigai khaido haitadi manipur leitrene adugi phibamda ngasagi mokhoina toiba demand se masi oiroidobani haibese masi khangna India government na masi wahallage haibagi matagum aikhoi se waba yogdri hena khanba maleba hujikse aduna masi leiriba tongan ba ethnic community leiriba mayam singsi gi manung jaida leiriba iho tawriba singse masina macha singsi kamai tona themsige na khanbadagi huji NSN IM gi sum jathar koduna mokhoi oiba kana se kana da huji dialogue dum jatharan leiri sum jatharan leiriba sumain tawna manipur singi di mitei singi oina di hairiba kana se masigi dialogue tawna bi kedabusu lagtaba adu na amamda layu phadana mokhoi India government gi mai pakwa ma haragadi handakta tawkiba kana singsigi mokhoi gi ama step amadi lansan gre mokhoina adu maina tawdana sumain tawna loina thorkane hana moina khalamba je masi plan simadi success oigidreba okay kaga pasida ekogi maru wafum ama kaga na ngasai manipur geographical area gi ofum masu panbiri lamgi amna pikpa size sigi gi wafam sigi mari lena habatare ozar amam nonin thamgiba drug trafficking poppy cultivation human trafficking amasung displacement gi wafam sida yufam oiraga manipur gi haugiba 1987 dagi 2021 fawbada apunba manipur gi jungle gi saruk umang gi saruk ta forest land 877 square kilometer gi lamje mang ta khre habagi wafam yam chawna puthoi masi hauji global warming gi aduga climate change ki wafam si international forum singda including United Nations yamna maruida lo wafam oiri habadane masigi matang sida ikone mamang da su aikogi malemgi oina umang kakthokpagi chang sida khwaidagi rapid oiba mafam sing habadare khwaidagi yamna wang umang kokthokpa mafam singgi manungda ikoi manipur si changibagi saru amakak leigibani matang amak leigibani matang sida international forum amada 877 square kilometer of forest yam graba park graba chawgraba umangi saru amakak haugiba decade khare sida mang ta khare habagi wafam ko pukhibaje masigi maru oibje kari nong masisu yamna maru oibane mangna hairibedo ngasagi hairiba pikharba lamsida geographical area si una pi aba saisida hairiba forest ke lamdo mangan le haibedo gi khudam haibabu forest area kokthokbaduna maram orga deforestation da yamna hena pungning changi beduna maram oida handakta current recently thengnagriba kanodone flood tuna bako flood si hanjan na nong khajitang he tabaga nongan he da thumba adagi even swai da bhawda Impal city bhawda thumdana tawba mayam se masi adum chapchaba praman ba aduna hairiba evidence mayam se na pik thana leiraba aduga leiriba ko umang kokthokpagi ke do bogena haise poppy plantation gi city loina mo kana to survey taw matamda state government na su chapchana phangraba poni adagi hojing machine thidana ngangi ba kholiba tawriba Assam Rifles ki kangbuna mokhoi masamak yauna mokhoi gi kem dugi hek in every kana da koi poppy farm amaga hek nangnabada Assam Rifle post ama heta lera men hainari se sisu yam chumo bo ne ana Assam Rifles na hojigi haiba poppy plantation do moina indirectly or directly moina support obuduna mokoina haiba poppy trade yaukshal kanda mokoina sigi drug trafficking sei sida achawa gana lawen haiba sidi akoi mamang da evidence mayam phangre ko aduna hojik su mokoina hojik tel kana phongai bukolo be tawri sida hanagi record sinu phakal kan 2014 gi kari gi record mayam do phakal kan with evidence video puthorokna khodokna moina tawri se madu poppy plantation tawri ba singdugi kan do encourage tawna ba madu mangana na ba khona na ba tawde aduna Assam Rifles na haiba do chap chana madu mateng pa kana mangan li na haibi puthori se masini khudam ba bo ado jano ni na haiba do madu taseng mak chumabani haiba mangi ba geographical area mangi ba singa do are madu mangmana taba asai haiba poppy plantation gi kari gi ari forest ki uwa mayam ma yan thar pesen maram moy madu gi phone dip adum imang da ta den ler bane haina haina okay kaga thank you very